UAV ama Imphal Bidikandrazit International Airport mathakta paiduna leibadagi pung khara airport function lep-hankhiba thoudokta center amadi Manipur leingak na tuminna leishilliba ase laibak thiba thoudok thokpa ngairibra haina NPP ke National Vice President Joykumar na hanglakli ngarang Imphal Airport ta thokhiba thoudok aduga mari leinaranga se naurem thongda leiba NPP Manipur State Office changasi pangthokhiba pau mifam amada wafam ase Joykumar na phondokhibani Party ki maru oiba mioi sing yauna pangthokhiba paugi mifam aduda mahakna makatana hai ngarang thokhiba thoudok ase tha taret fajilaklaba Manipur gi irang asiga mari leinaba amade irang asigi anauba mayon amani haina NPP na lawgani irang asida kuki militants singna afaba makhagi khulai kaya paibada natana drone kaya sizinaduna landabagi thabak chatharakhrabani aduna ngarangi thoudok ase kuki militants singna chatharakpa thabak soidana oigani haina NPP na lawi UAV ase yam advance oiba technology ama oibata natana surveillance tauba amadi attack tauba fauba sizinaba yaba kulai makhal amane mamang thakta UAV sizinaduna achauba attack kaya chatharakhiba leikrabani adubu ngarang UAV amana Imphal International Airport pung khara mathau lephankiba aduda center amadi state leingak animaktagi wafam amata phongdoraktaba ase laibak thibani karigumba ngarangi thoudok adu matam chana khanghodrabade passenger puba flight ta attack chatharaktuda thokhaningdaba thoudok thoklam Tarabade, Madugi Tekchak Kanana Pugani. Aduna Thoudok Asigi Matangda, Manipur Kakta Natana, India Leibadagi Agency, Kudingmak Punsinduna Thoudok Ase, Kanana Kadidamak, Taukibano, Haibado, Tidok Pio, Huran Matung, Maiding Bagi Tabak Tadok Lasi, Haidam Han Makataki. UAV share, Nasai, Long Takta Paiba, Adugumba, Yamna Susawudi Natava, Adugumba, platform money, platform is that surveillance equipment and Natava. Nasagi attack to buya bagi adu magi pocho happy ai aduna danger ori bidi hai bisi kariguma explosive kuma kayum hapaga masina aeroplane ma pai pada aeroplane du manakta nata aeroplane thengai raga pukha labdi madu tongi ba khore ba passenger ka mayam se adum sibe na bagi adu gumba unfortunate oi ba adu gumba incident se thok se adum line thon ba ya ba adu gumba equipment amani karigi to kono kanan to kono kaido wi to no haibne se mu khanna ta gadi ekhoi dimapur lambi su jiri lambi su freely chapa yadana cotton laibnina akoi yamba means of koi gi travel aeroplane da chapa ngaktani aduna maitei sina chalibase masi thingnanabagi adugumba da sinaba adugumba masak amani aine NPP gi tarte koi adumai tong lobje chiawna la about da Manipur government central government home ministry na defense ministry na masi gi implication se masi appreciate torba aduga masi thingnanaba kari mongda action lor ga se ngasi Nakal Abaromda, Assami Ulubari the Laiba Gandhi Mandap Museum, the Manipur freedom fighter, Bidikandra Zed, Pauna Brazavase, Hypo Jadonang Amade, Rani Gailibu, undivided Assam freedom fighter on Uliba Asiki Matang Paladuna, Joykumar Makatana High, Manipur, India, Tinkibajahi, Futara, Hendulak Laba Fauba, Assam Lengakna, Manipuri Puari, Kangdaba Karigino. Manipur freedom fighter Mari, Mako freedom fighter ni Haina Uliba Asina, Manipur Ase, Assam gi Manumdagi, Tokai Kibal Lamdam Ama Oina Uhale, Manipur Assam Dagi, Kaido Kibal Lamdam Ama Nate Haibase, Mako in a Kangfam Tokpane, Manipur freedom fighter ni Haina Chautona Ladyba Miam the Jamam the Bafaho Libatong Ase, Assam Lengan Atuba the Samdoktuna, Atumba Ado, Miam the Kangan Gadabani Haina, Mahana Makataki. Manipur India that in Gramatung, Jay Kamuno, Jay Umdramu, Suraba, Shiva with that. How did you come the village another government of India, government of Assam issue, more in a claim to Todibra? Manipur was never part of Assam. Ate Loina, Oiki, Adu Manipuri was never part of Assam. We were an independent kingdom. She made a Kari the Koyi Koyi Atosing. She Seram Turana, Assamgi, Atobusing Nana, Hazin Bibse, Masi Yamna, Nungaitabamani, Masisu, state government immediately, Assam government local pirga, central government local pirga, Haribak, Sumnabase, Masisum Tohaningi,